Akeswan Imphal, Wahengbam Washington Pau Pajari, Ahanbada, Maruiba Pau. Lamyan Bajaneta Hijam Irabot Kisama Kunmapan Subamapok Kumon Toram Ngasi Pax and Pangtokli. Imphal Irabot Square Dangaseyu Pangtok Hibetoram da, Rajapal Ajay Kumar Bhalana Lusingduna, Miamna Jananeta Sigi Murti da Leishu Katuna, Ikai Kumna Utki. Durga Pujagi Bor Toramsu, Ngasi Pangtokli. Navaratri Nipani Chanba Numit, Mahagauri Sungasi, Laibak Asigi Tongan Tongan Mapam Kaya the Pangtok Neri. Pradhan Mantri Narendra Modi na Hairi, NDA Sarkar na Laibak Asida Pabalingak Sasan ge Anoba Tawang Hodokle Amasung. Election Commission na Bihar ge Arway voter list ngasi Pong Lagani. Lamyan ba Jananeta Hijam Irabot Kisama Kunmapan Subamapok Kumon Toram Ngasi Pax and Pangtokli. Raja Sarkar na Sinduna, Imphal gi Lilasin Kongnang Kong de Laiba, Irabot Square de Ngasi Pangtoki Batoram da, Rajapal Ajay Kumar Bhalana Lusingduna, Miam na Jananeta Irabot Kimurti de Laishu Katuna, Ikai Kumna Utki. MLA Singh, Raja gi Chief Secretary Amadi, Atay Makok Tongba Official Singshu, Toram de Sarukyaki. Raja Sigi Manung Amasung, Mapanda Laiba, Tongan Tongan Balup Kaya Nasu, Lamyan ba Asigi Mapok Kumon Palan Toram Ngasi, Pangtok Neri. Manipur Women Literary and Cultural Organization Hojai, Amasung, Patriotic Writers Forum Manipur na Sinduna, Lamyan ba Hijam Irabot Kisama Kunmapan Subam Mapok Kumon Palan Toram, Asam gi Hojai de Laiba, Irabot Memorial Complex Tangasi Ayuk Pangtoki. Thauram to the Miamna, Jananeta Irabot Kimurti the Laisu Katana Kai Kumnabo Utpagaloinana, Akang Ahising Namahaki Madam the Wanganki. Thauram to da Manipur Saknai of Ayiba, Yai School, Kwairakpam Amasung, Hojaigi, Social Activist Ani, Tangjam Irabot Sing Amasung, Laitonjam Akamda, Kumsi Sahigi Lamyan Bahijam Irabot Lifetime Achievement Award Piki. Irabot Celebration Committee Manipur na Sindana Numidasiki Palan Thoram, Imphal gi Palace Compound Laiba, Ibuyayma Sumang Lila Sanglenda, Ngasinung Til Pangtokani. Miam na Irabot ki Murti de Laisu Katunay Kai Kumnaba Utpa Madi, Mass Pass Competition at Simba Pangtoktuna, Tongan ba Award Kaya Yantokpana, Thoramadu Mapungay Saktam Oigani. Jananeta Irabot Memorial Trust Jiribam Nasu, Numitasiki Palan Thoram, Jiribam the Pangtoki, Tongan ba Contingent Singamadi Cultural Troops Singi Mass Pass Competition Galoinana, Miam Gimipama Masu Pangtoki. Thoram Duda, Hanagi MLA, A. Biren, Deputy Commissioner, ASP Amadi, Social Activist Kayana Sarukyaki. Lamyan ba Irabot Ningsing Thoram Observation Committee na Protection and Preservation Committee Manipur gi Makhada, Tha Amachupna Chatharak pa Irabot ki Palan Thoram Sungasi, Imphal gi Palace Compound Laiba, Lamyan ba Sanglenda Loisile. Loisin bigi Thoram da Wangang bada, Observation Committee gi Convener, Laisram Syam Kumanna, Asumna Hai. Lamyan bi Irabot ki Punsigi history Nainaba Amasung Mahangna, Akogi Manipur Kunai the Piramiba, Paujen Sing Asi, Isang Sin and Nainaduna Lapa Sida, Aquina, Hausigo Lamyan bi Irabot ki Poto the Laishu Katpa Dukagnatana, Mahana Pamjaramba, Poramduda, Aquina Sanction Badakali, Mahana Pamu Poram Chindugi Manung Sana Haibataragadi, Manavu Kunai Masimba, beyond Mine Laitaba, Haibasini. Thoramadugi Sarukama Oina, Raja Taki, Laibak Ning by Sheshu Sangam Naki. Numit asida Hanagi Mukhyamantri Nongthombam Birena Lamyan ba Irabot ki mafamda ikai khumnaba utli social media da thagatpa paujel amada Sri Birena hai Lamyan ba Hijam Irabot rajniti gi lusingba amadi revolutionary thinker ama oibada natana achumba manaba khunai amasung khunai gi aranba kaya chumthokna bagi damak chokthaba leitana kholau kaya lauramba lusingba amani Maki Wakalol Madi Pidam, Nasigi Mirol Namato Tamduna, Saukatpa Madi Apunba Manipur, Amaporak Nabohonasi Hainasu, Sri Biren Namakatari. Raja Sida, Durga Puja, Amasung, Ima Pantoibi, Irat Pagithoram Pax and the Pangtok Neri, Imphal West Dilagi, Yang Tang Layembigi Laisangda, Nasi Durga Pujagi, Bor Thoram Pangtokli. Ayuk Angan Bada, Dup Arati Shabato Bugaloinana, Hari Sankritan Hoki, Miamna Ayuk Angan Badagi Hona, like Korambalak Nari. Yang Thang Lairembi Development Seva Committee ki Chero Lamana Hai Ngasigi Yachangba Sandiagi Matam Pung Manga Minute Nipu Manga Tabada Sandi Puja Hauraga Pung Taruk Minute Kuntrama Toida Sandi Puja Loisingani
हियांगथांग लाइरेंबीगी मंदिर पांगथोकलिबा बोर लाई खोइरंबगी यंगलगा लंबी चथोक चचिंदा बोरगी थौरम लोइद्रिबा फावबदा अहोंबा खरा लेगनी हाइनसु राज्यगी ट्रांसपोर्ट विभागना थोकपा चेरोल अमना हाइरी दुर्गा लाइरेंबीगी नवरात्रिगी निपानी चनबा नुमित महागौरीसु ngasi leibak asigi tongan tonganba mafam kayada pangthoknari International Translation Day ga mari leinana Sahitya Thokpanglup amasung Laisram Samarendra Birth Centenary Celebration Committee na sinduna ngasi nungthil Imphal gi Kaisampata leiba Information and Public Relations Directorate ki auditorium da Nongthombam Kunjamhon Translation Award yanthokpa Laisram Samarendra gi wa amata haige Telanga gi Ingrajida handokpa lairik phongba amasung tongan tongan ba lol gi poets meet ki thoram pangthokani Sandel Forest Division Sinduna International Day of Food Loss in the West amasung Seba Parbagi Thoram Jila adugi Monsang Pantha dangarang pangthokre Thoram adugi saruk ama oina Kunja Singamadi Forest Staff Singna Kulgi Akoibeda Usara Kayamarum Shuthaki India Med Vivak na Hairi Manipuri yauna awang nongpok lamdamgi raija kharada mathang thagi manga phawbada akhak arau yauna nong churabayai Saurashtra amasung Kasta ngasi yamna kanba mawongda nong chugani haina orange alert lauthokre tabiriba pawasi Akashvani Imphal dagini Pradhan Mantri Narendra Modi na hairi NDA Sarkar na laibak asida afaba laingak sasan gi anauba thawong hodokle mahangna BJP karmi singna anauba GST gi reform gi kanaba sing miyamda ningthina yauhannaba thabak paikhatnaba su hairi Delhi gi Dindayal Upadhyay Makta nauna saba Delhi BJP office sangaba gi thoramda Sri Modi na hai NDA Sarkar na laibak asigi security da akhanaba midyang changli amasung laibak asida senja thumja laihandanaba punna honaminanaba su hairi mangna hai Sarkar na miyamda darkar laiba polam sing matam chana phanghanaba amadi makhoina sel tungsinjaba ngamnaba hiramdasu akhanaba midyang changli Election Commission na Mikhal Pangthok Kadoriba Bihar da Special Intensive Revision SIR gi saruk ama oina aroiba voter list ngasi phonglagani masida ming chanabagi form mensinduna pikhalakpa voter khudingmakki maming yauragani draft electoral roll di commission na August amada phongkhrabani Bihar dagi hauduna Election Commission na electoral roll singda tasengpa voter singtamak yahon nabagi damak laibak sinba thungbada Special Intensive Revision SIR chathagani hairi ningchingbayai Intensive Revision nasi aroiba oina sahi kullonggi mamangda pangthokhibani Bharat amasung Bhutan na laibak ani ngangkhai paringda railgari gi project ani lupa koti lising mari sumna kunthra humdoi changna sengbatpa yanakre railway project singadugi manungda Kokrajhar Galepu amasung Banerhat Samatse yauri New Delhi de pangthokpa pawgi mifam amada kendra gi rail mantri Ashwini Vaishnav na hai project asina Bhutan gi maruiba sohor ani Galepu amasung Samatse samnahangani Haiba project ani asi Assam gi Kokrajhar amasung Nongchup Bangla gi Banerhat ka phaunagadabani All India Congress Committee AICC ki President amasung Sangsad Sadasya Malik Arjun Kharge mathang thagi tareta Kohima da lakani mahangna dolge atai lusingba kayaga suloina rakani Sri Kharge na Kohima gi Naga Solidarity Park ta pangthokpa miyam gi rally amada wangangani Cricket ta ICC Women's ODI World Cup ngasidagi hauragani ahubagi match ngasi nungthil pung 3 da Bharat ka Sri Lanka ga Guwahati gi Barsapara Cricket Stadium da sanagani aroibada maroiba pau amukhana Lamyanba Jananeta Hijam Irabot ki sama kunmapan suba mapok kumon thoram ngasi pak sana pangthokli Imphal gi Irabot Square da ngasi ayuk pangthokhiba thoram da Rajyapal Ajoy Kumar Bhalana lusingduna miyamna Jananeta asigi murti laisu katuna ikai khumnaba utkhi Durga Puja gi bor gi thoramsu ngasi pangthokli Navaratri gi nipani chanba numit Mahagauri su ngasi leiba ki tongan ba mafam kaya da pangthoknari Pradhan Mantri Narendra Modi na hairi NDA Sarkar na laibak asida afaba laingak sasan gi anauba thawong ama hodokle amasung Election Commission na Bihar gi aroiba voter list ngasi phonglagani pau loijare